Houkhiba tang Kun-nipan da Jiribam District ki manung chanba Durgapur Lamtai Khunnou da leiba dukan ahum Kuki Chin Narco Terrorist ni Chingnaba Singna bomb langshingduna amang-ata thok-hankhibagi Thouong adu Universal Mothers Organization UMO na akanba maongda Condemn Tourakli hiram asigi matangda UMO gi President M Sorojini na hai asigumba makhalgi Thouong chatharam liba miyosing adu state amadi central government na thidoklaga makhoi gi mathakta akanba action lokhatkadabani hanjin bomb langshingduna miyamda ki akhang nanghanba amadi tangdu leitana leiba ngamhanjiba asida yengduna leithokpa yaroi matung tarakpada asigumba makhalgi Thouong chatharaklabadi UMO na tumina leithokloi lamdam asida nungsi chanana khunda leita minariba furup maselgi marakta machet tanaba Thouong kaya chathariba Kuki Chin Narco Terrorist sing maru phangna muthat phangthoi mahakna makhatana hai lagliba Lok Sabha mikhal ka mari leinana tampaki tongan mafam singda combing operation tawriba sigumna chingi mafam singda su tawgadabani Jiribam da khunda leitariba maitei miyam gi damag ahenba security force sing thamduna ngakpi senbibagi thabak paikhatpiyo hiram asigi matangda lamdam asigi CSO singna changsilakpa thabak thorom khudingmakta UMO na su mapung phana sogatkane Jiribam gi maitei miyamda ki akhang nanghaliba kaya ase thengnanaba UMO na sem sari loinana Jiribam da leiriba CSO singna changsilakpa khongjang khudingmakta UMO mayai loisang na susaruk yagani haina Sorojini na makhatana phongdorakli Lepkadaba candidate sinasu adugumba gyantana pagamiam da nicha thada baya nicha gi makol oyan bayarol drug ki makol oyan ba chacha haijana sin bayarol tumina mayra paibi leadership kauraga unaba yarol pagamiam gi apa mado munna khanjaga tawbiu handaki ase aroiba maikei khogi oiba furuki oiba aroiba laiba repani haiba se UMO na amukasu hanna haijage masiraisida akoi machen Chingnaba ngangna bai mathok tade